अहानबमक्तदा मिदंग ताबिरिबा अमदि ताबिरिबा सिंबु निर्मला थांगजमना तराम नोकचरी हौजिक मखा सथजरकपदा लांथोकचरीबा असि अरिबा मणिपुरी फिल्म इसगी खुदोल की अहानबदा लौखचरी हेलोय हारिबा फिल्म असिदगी असेम बेमला अमदि रोमा निपुन सकमिनरिबा सरत की मयकता आइबम श्यामना सैरांगलिबा इसई खुदोल दमजगी मयाम पुना तामिनसी Serena
Chari Mayam Punamak Sigi Live Telling Sin Birak Libari Sikuman Kaba Kaba Sawam Bino Kumari Thangam Baning Tozam is a week hangambum is a Purnima Si Oinam Ima Bimola Konsam Taram Nukjari Soro Kaibam Kiran Bala Jaya Ilankai Taram Nukjari Nene Arune Agoizam Ma Ngobi Soro Kaibam Karong Dagi Taram Nukjari Good morning Hawam Langlen Debi Sidi Wakanyam Nungai Malida Havire Wakan Jedum Nungai than at the later of an equise. Having Mayama among the sour talk with the other vaninago. Adum smiling face the lady have that. Tagajari Habitak Bagidamag Brazisori the Kelchangum Daram no Jerry Kakasa Marindra Higruzam Gaidilio Palme Bishop Lishram may take Daram no Jerry. Margia, Taram Nokjeri Zelalita, Yankom, Pumnamakpu, Taram Nokjeri Makatarakwa film, Tawan Michangna Ken Krabadai River film Isdagi, Sonali Mukrazina Saklibe say, Birmani Haisnambagi Mayekda, Sagol Sim Tizendrana Sarangli Bay say, Kudol Tamzageta Minase. Shadli Leila, Leisha Chum
Tagajari miyang pumnamak thauromasida saruk yabiriba madi tongan-tonganba platformsingda tabiriba midyang tabiriba pumnamak pu taramnok jari thagatpa phongdok jari nongna changbirakliba Arun Maitei good morning taramnok jari ngane waikhom thoibi Tagajari miyang pumnamak darling ju taramnok jari wow darling ajine Ibung punsiba US taramnok jari Ima Bimola Konsam Kadiliu Palmai Kaka Samarendra Pumnamak pu taramnok jari Duga makatarak pada muk lokhat jagi beautiful lady taramnok jari asngasidi yamna aino se kahani account gi maming se du yam phaja yawire beautiful lady amadi darling taramnok jari makatarak pa isai lokhat jagi isai si film Khonjel hariba film asdagi Thazaba ngamjade amadi syama amadi gita ani puna sakminariba isai thangjam koragi mayekta khudol tamjage Thazaba ngamjade leirami haiba nanguna nungsiba atopa ama Thazaba ngamjade leirami haiba nungpagi thamoina nungsiba khongba Thazaba ngamjade Punsi sela bathamoida nangi tenglauni aina yekliba nangi tenglauni aina yekliba punsi ki ahan ba ukhi bani kota nangi shatami Lola lachaba, nangi shatami, Lola lachaba, hajaba, ngamjade. Laikang lagi sarabalam damda kaugang labat saji aini Laikang lagi sarabalam damda kaugang labat saji aini Ikang thanang ladi nungawi oina
चटलथी कैदनो पुंगिना खोइदाबा पांगदी सुसिगी ओइदी नोंगंबा चटलथी कैदनो पुंगिना खोइदाबा पांगदी सुसिगी ओइदी नोंगंबा थाजबा ngamjati leiramni haiba तागी थमोइना नुशिदा खंबा थाजबा ngamjati Tagachari मैम पुनमक solitary life daram nok chari purnima wa hengbam mi chida darling jenum ole ren tawriji e beton yung khaibam ise hawbam romita daram nok chari handsome daram nok chari wow ming sing se handsome amu on khraba wo matang amuk on biro kaisu kaide asingba mingdudadi takthok piramu kaubada nungaina ba thagachari mayam pumnamak terminator hawa mi cheromita sak thongna isai nungaina tajari haibirak pa thagachari aduga makha tarakpa film asi kombiri hariba film asidagi title song khudol tamjagi sesakli ba joy kumar amadi kamla Konsa bebo chogi mek daribam Syam Sarmana Sairang Libei sei Kudol tamjaki taminasi Kombirai Yaral pati kombirai Pai mapuk nungulai Momonok liye Pakong chaliye Momonok liye Pakong chaliye करी पाखों चलिए Thamoy thamoy Pinaw hairi Thamoy thamoy Pinaw hairi Nangga aiga wasak no hairi Nangga aiga bu wasak no hairi शिंगेलिता जानवी शिंगेलिता जानवी निवार पोंगिंग खंगियो निवार पोंगिंग खंगियो जा थमोइंदा पाखंनामु लाचैं जा थमोइंदा पाखंनामु लाचैं मांजना पद पाखुंगु चलिनो लांगोल खोदिंग मपु खोदिंग लांगोल खोदिंग मपु खोदिंग नंगाई गर कानंग हारी नंगाई गर कानंग हारी पाखंग थवाई ताजदी Pakhang thawai tajadi ningol nang
ꯁꯤꯒꯤ ꯅꯪꯅ ꯃꯕꯦꯝꯃꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯅꯪꯅ ꯃꯕꯦꯝꯃꯅꯤ ꯈꯪꯍꯧꯔꯣꯀꯣ ꯂꯩꯔꯥꯡ ꯅꯪꯁꯨ Yaran pagi kunilai panah kunilai Ningon pakhang suhat lairang Ningon pakhang suhat lairang Kumon kuding sadlang ko Kumon kuding sadlang ko Abang silang diyo ko Abang silang diyo Thagachari miyam pumnamak tharam asida saruk yabiriba pumnamak po makha tarakpada laukhatchagi film amamuk aduga ngasi just somobla sakmin phau taram nokchari abem haisnam taram nokchari ibung darling isa yam phaje habirakpa thagachari haningai leitana I am Captain Jack taram nokchari makha tarakpa isa imuk laukhatchagi film Krishna Allah Jesus hariba film asidagi Sofiana sakliba isai Salam Sofiana sakliba isai kudol tamsaki taminasi जादू है बालू शिवा करे जादू बनो जादू है बालू शिवा करे जादू बनो रुबा खुदिन मंगी सकतम आका परे चन्ना पंखरती हलिंबा काया हजता जादू है बालू शिवा करे जादू बनो जादू है बालू शिवा Shumhatyai pura basa tamdo Manglam na sutoy na lakuni Shumhatyai pura basa tamdo Manglam na sutoy na lakuni Nushi jinisa pena thakjage Nushi jinisa pena thakjage Ikhaw lama Jage na sumlangi Jadu hai balu shiva Kare jadu bano Jadu hai balu shiva
Lawkhachari mayam punamak asi pung 12 makai taba matamda thamjariba face to face. Unabigedaba khigi guest oina lengsin bigedaba Dr. Nongthombam Suresh Kumar MD DM Gastroenterology Director ILDS Hospital Kwaketel. Hairiba miyu asiga unaduna wari watai sabagi thauram thamjari mayamna khangbiu aikogi thamjariba 9077282001 hariba numbers to call tawbiduna hangbiu tanabiu haiba si thamjage ngasigi pung 12 makai tarapu matamda face to face thauram asida unabigedaba guest Dr. Nongthombam Suresh Kumar makha tarakpada mulokhochege film khonthang film dagi idom lakpani Thongamba maite amadi deblani puna sangminariba isai khaidem pramodini gi mekda thongamba maite na sairangba kudol tamjagi taminasi Maraktana kangan jobama wahong radio gi oina ngahak muchagani aduga face to face sairiba tharum asinang na bamuk thajagi ngahak tangdi mayam dagi pathajagi habasi thamjagi wahong radio gi oina ngahak muchagani Idom lakpani idom kini ai bangi hauna sa ong sani hadok lami aibu nongdam bamana hadok lami aibu nongdam bamana Nasibu taibang hauna sara idom lakpani idom kini Siruba sana bamaru kayasu tai bang punsi khong chata aigi maru kaina khichatki mathang thadok lami yeng biramde masibu hauna sa Taibangi kong chala masibu taibang hauna sara idom lakpani idom kini Pamjaruba nungsiba pumnamagna Pamjaruba nungsiba pumnamagna Hagotuna sakraba aibulagna Paribu oy hauni Kanana khangni Aigi thawai Aigi hakcha Lepuna layhui Madam tumina Ay bangi kong chati
idom lakpani idom hankini taibangi kaunasa hongchani Hagoklani aibu nungdam ramana Hagoklani aibu nungdam ramana Masibu taibang haunasara idom lakpani idom hankini idom hankini idom hankini Thagachari myam punamak ngasigi losilakpada ngasai face to face laibada maram oiraga tharam asi kitang tension jare aduga aroi bai sai kudol namjagi khutang lamjin hariba film mistagi Pukrambam Chandrakumar amadi nongmai them gita ani puna sangminari bai sai kudol tamjagi taminasi Ajik ahingi ating bathabalna ulam toina kauri nangbu chachino yum ta teramani hallage shauna hoiba ngai ko shanabi sathinu shanako arembada halhankinu saji thababu ahimsa tabi iteglara haina dairam manium da mai ngamaro ayu nukil koro angan gana warau nuko tambiu sadi thabada Ating bathabal arem batare longa lamdai sajik thaba are banate ajik ma ahin hela thabal sajik thaba Nungsiba magi ningsing kudamni matam gilenga basakini milu datirang sintamang kini nahajaw kanare mani milu datirang sintamang kini nahajaw kanare mani la 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 Thagachari myam pumnamak tharam asida saruk yabiriba ngasi pung 12 makhai tarak pamatamda thamjari face to face da thamjariba Dr. Nongtombam Suresh Kumar go unabagi wari watai sanabagi tharam asibu mapung phan biriba amadi thawai hapiriba pumnamak puthagat pafongdokchari makha tarak patharamda
ngasi matam gi wafam amadi rasifal mayam punamuk next space ta thengnami nasi pumnamak po nirmala thangjamna mukana khurumjari.